Hello, welcome back to my channel, PK. Kami nasi kami nasi no yam tai jam sound jam singam gado mandi ko. Okay, ay sound hap sage. Nung jam ta bana mara morga. Okay, hello. Sound si tabi bro ma'am. Matam khara record to bunga mudre live tha basun nang mudre nang stre. Akchang thang nuai da bai tare. Hojik sok chang ngam da bane tasbagi di. Eme morang them mayang langjing tai. Okay, thank you so much. Eme. Nung siam kana subo mayam nung chu daro dum dabo. Sakchar jare Nikita sanu sakchar jare. Ai sound si nung taw si mayam seng tara moy da na microphone pan mane ko. Microphone na sam hapsa bane ning samja bane. Ngasina kari topic no topic thamjadre ai topic thamjadre mayam gu unaba sin tor se sam kano si lengjum oi thangba side sing se sum khara chikpa na ba khara torok ko khara kuire sigi sum nuai da ne se record ga lo bus ngam da bai tare aduna ne mayam waro biro suye thank you Rabi Thoksom hi kaka okay hi Sasin Kangujam kaisu kaideda sangdabado bro okay asmin oram nong left crash sididi koi sidi am kana suri nong se no am kana suri Premila yamna sakchar jare Premila kuire ko nong nini unagi da am kuire boy khalle tare aduna ai mayam gi thambira ko topic sing sojan dum thamjara khigani sang jana chikha nuai gi dabagi sum isa se potha bana phayen khala kanda phone jik tang aina matam khara lapthok pa hai tare aduna ne ko aduma ko mayam gi khanbira khiba topics loina ai thamjara khigani kem wabi kano mayam ko topic ai loi isin jan thamjare tare na ba hore ko se be yang charage ai kangsoi chajare okay hojikan si by election gi manipur gi mafum ayam bada by election to godo jaga singdadi yam kan election gi am soba mami ma tare koi se da so hek thangnan leriba kendra hairu ka thangnan leriba ongting ten tha kendra sida sigumba yam kan to boi koi gi by election gi matam election maya gi ngangna ba saina ba haire do tam da wa su yore ha tare aduna masidam kaya no khangre election maya gi ngangna ba mayam sidi atabai khoi tana ikai ba su yaure ko Premila yumnam panji su oibra ai panji ojade herojit yumnam ka nong se ising saw du male nong lepta ising saw yam phrak dani ilo khawna ba kya ma su yaure adune eljoy char kari mathel ai kangsoi chajare okay aduna mayamna nongnini aina block sem lepsa gi beseda nuai taba nuai kari dore na hangbira ko kya masyo ye madu gi dama ai tang singduk cha gena live se thaja bane mapung oina okay kiran luang itaw nuai bro okay nuai jari itaw kiran aduna nuai ri hakchang ngam da sum nuai ri hatare hoji live thajari si jo nahan amu live thajara masu kuina thaja ki tabdo khutsi am kan chiklak pai tare ai sanak si kai no nuksit amagi kano male ado doctor di yang su kem nei ta bai tare ingon di pang chikpo ke no ma sum nei ba somda khala kan lighting ni som thaja ya da khar le ya tare si jo fare Ronen Ephraim ka chang pharbro ai kitang phare pori chokra din waidri eljoy no kyam kana ta bage khar kana tari hojik nong che
ꯅꯣꯡ ꯃꯈꯣꯟ ꯇꯥꯗꯕ꯭ꯔꯥ ꯃꯌꯥꯝ ꯅꯣꯡ ꯃꯈꯣꯟ ꯑꯩ ꯃꯥꯔꯛ ꯇꯥꯔꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯅꯣꯏ ꯁꯥꯎꯟ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗꯣ ꯑꯩ ꯊꯑꯣꯏ ꯑꯣꯟꯂꯥꯏꯟꯗ ꯁꯤꯟꯕꯅꯦ ꯁꯤꯒꯤ ꯔꯦꯀꯣꯔꯠ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯃꯄꯥꯟꯒꯤ ꯂꯥꯡꯕ ꯁꯥꯎꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯏꯁꯇꯨꯗꯤꯑꯣꯁꯨ ꯁꯥꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯥꯎꯟ ꯇꯥꯗꯦ ꯍꯥꯏꯔꯣ ꯔꯣꯅꯦꯟ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯔꯣꯍꯤꯠ ꯁꯟꯖꯣꯏ ꯁꯣꯔꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯖꯔꯦ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯔꯣꯅꯦꯟ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕꯗꯣ ꯑꯩ ꯁꯥꯎꯟꯁꯦ ꯇꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯣꯡꯒꯤ ꯃꯈꯣꯟ ꯇꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯡꯒꯤ ꯃꯈꯣꯟ ꯇꯥꯗꯦ ꯍꯥꯏꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤ ꯂꯧꯊꯣꯛꯑꯒꯗꯤ ꯅꯣꯡꯒꯤ ꯃꯈꯣꯟꯗꯣ ꯇꯥꯒꯗꯕ ꯁꯤꯗꯤ ꯌꯣꯝꯁꯤꯜꯂꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁ ꯁꯥꯎꯟꯁꯤ ꯅꯣꯏꯁ ꯁꯥꯎꯟꯁꯤ ꯃꯥꯅ ꯈꯔ ꯐꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯣꯡ ꯃꯈꯣꯟ ꯇꯥꯗꯦ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯁꯨ ꯑꯗꯨꯝ ꯃꯥꯜꯂꯛꯑꯕꯀꯣ ꯑꯣꯀꯦ ꯍꯥꯏꯕꯤꯌꯨꯒ ꯃꯌꯥꯝ ꯁꯤꯗ ꯋꯥꯏꯈꯣꯝ ꯅꯣꯡ ꯃꯈꯣꯟ ꯇꯥꯗꯦ ꯑꯣꯀꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯅ ꯑꯩ ꯇꯥꯍꯟꯖꯗ꯭ꯔꯕꯅꯦ ꯅꯣꯏ ꯁꯥꯎꯟꯁꯤ ꯂꯣꯏ ꯐꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯅꯣꯡ ꯃꯈꯣꯜ ꯇꯥꯗꯦ ꯍꯥꯏꯕꯅꯤꯗ ꯑꯣꯀꯦ ꯑꯣꯀꯦ ꯀꯦ ꯑꯦꯁ ꯄ꯭ꯔꯦꯝꯖꯤꯠ 1 2 3 ꯀꯦ ꯑꯦꯁ ꯍꯟꯗꯛꯇꯤ ꯅꯣꯡꯗ ꯐꯧ ꯂꯣꯛꯇꯣꯔꯦ ꯑꯣꯀꯦ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯈꯥꯎꯔꯒ ꯊꯝꯕꯗꯒꯤ ꯅꯣꯡ ꯆꯨꯁꯤꯟꯕꯗꯒꯤ ꯑꯃꯨꯛ ꯐꯧ ꯍꯧꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯒꯠꯂꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯆꯍꯤꯒꯤ ꯗꯥꯎꯁꯤ ꯁꯨꯃꯥꯏꯅ ꯂꯧꯃꯤ ꯄ꯭ꯔꯖꯥꯗ ꯊꯣꯛꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯕꯅ ꯑꯩ ꯊꯝꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯨꯝ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯈꯥꯎꯁꯨ ꯈꯥꯎꯖꯗ꯭ꯔꯤ ꯅꯣꯡꯁꯤꯡꯁꯤ ꯐꯖꯅ ꯍꯥꯡꯉꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂ ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯃꯌꯥꯝꯒꯤ ꯂꯧꯁꯤꯡ ꯈꯥꯎꯔꯒ ꯑꯁꯥ ꯆꯥꯎꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯍꯥꯏꯅ ꯌꯥꯝ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯍꯣꯠꯅꯖꯔꯛꯄ ꯁꯤꯡꯗꯨ ꯅꯣꯡꯁꯤꯅ ꯄꯨꯟꯅ ꯃꯥꯡꯍꯜꯂꯛꯀꯗꯕ ꯀꯌꯥꯗꯨꯒꯤ ꯈꯜꯂꯨꯔꯒ ꯌꯥꯝ ꯂꯧꯃꯤ प्रजा ꯋꯥꯖꯒꯗꯕ ꯀꯌꯥꯗꯨꯒꯤ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯌꯥꯝꯗ ꯁꯨꯝ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯅ ꯅꯍꯥꯟ ꯀꯩꯁꯨ ꯂꯩꯕ꯭ꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯀꯀꯥ ꯁꯤꯖꯤꯟꯅꯕ ꯎꯗꯦꯅ ꯍꯣꯏ ꯂꯩꯌꯦ ꯂꯩꯌꯦ ꯑꯩ ꯁꯨꯝ ꯅꯣꯡ ꯇꯥꯗꯕ ꯀꯥꯟꯗꯗꯤ ꯁꯨꯝ ꯁꯥꯎꯟ ꯇꯥꯏ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕꯅꯦꯗ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯥꯏꯁꯦ ꯑꯩ ꯈꯨꯠꯅ ꯁꯨꯝ ꯄꯥꯏꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤꯁꯤ ꯈꯤꯇꯪ ꯃꯔꯤ ꯁꯥꯡꯍꯟꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯦꯃꯔꯥꯖꯦꯟꯗ꯭ꯔꯃꯝ ꯍꯥꯏ ꯀꯀꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯣꯀꯦ ꯍꯦꯃꯔꯥꯖ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯖꯔꯦ ꯑꯌꯥꯝꯕꯅ ꯑꯩ ꯀꯥꯡꯁꯣꯏ ꯉꯥꯛꯇ ꯆꯥꯖꯩ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯑꯌꯥꯝꯕ ꯀꯥꯡꯁꯣꯏ ꯆꯥꯏ ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯝꯖꯕꯗꯨꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯁꯨꯝ ꯊꯝꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ 80K ꯇꯧꯍꯟꯅꯤꯡꯕꯗ ꯀꯌꯥ ꯑꯃꯁꯨ ꯏꯕꯤꯔꯛꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯒ ꯁꯨꯝ ꯑꯩꯉꯣꯟꯗ ꯆꯩꯕꯣꯏ ꯂꯥꯛꯄꯣꯏ ꯏꯕꯤꯔꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯩ ꯀꯔꯤꯝ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯛꯄꯅꯦꯅ ꯁꯨꯝ ꯑꯗꯨꯃꯛ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤ ꯇꯧꯖꯔꯛꯄ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃ ꯑꯣꯜꯃꯣꯁ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯁꯣꯔꯤ ꯊꯥ ꯑꯅꯤ ꯉꯁꯤꯗꯒꯤꯗꯤ ꯊꯥ ꯑꯅꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒꯗꯧꯕ ꯃꯔꯝꯗꯤ ꯉꯁꯤꯁꯦ ꯂꯥꯁ ꯃꯟ ꯁꯣꯔꯤ ꯌꯦꯁ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯒꯤ ꯂꯥꯁ ꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯛꯇꯣꯕꯔ ꯃꯟꯠꯁꯤꯒꯤ ꯑꯣꯏꯅ ꯂꯥꯁ ꯗꯦ ꯑꯣꯏꯔꯝꯒꯅꯦꯅ ꯈꯟꯖꯩ 31 ꯑꯣꯛꯇꯣꯕꯔꯅꯤ ꯉꯁꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯕꯦꯝꯕꯔ ꯂꯥꯛꯑꯅꯤ ꯅꯕꯦꯝꯕꯔ ꯂꯥꯛꯑꯕ ꯍꯥꯏꯁꯤ ꯆꯍꯤ ꯂꯣꯏꯗꯧꯔꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯥꯒꯁ 5 ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯥꯒꯁ 5 ꯍꯥꯏꯕꯗꯤ 2019ꯒꯤ 5 ꯑꯥꯒꯁꯇꯒꯤ ꯂꯣꯟꯁ ꯇꯧꯖꯈꯤꯕ ꯆꯦꯅꯦꯜꯅꯤ ꯍꯟꯗꯛꯀꯤ ꯑꯥꯒꯁ ꯗꯦꯠ 5ꯗ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯅꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤ ꯑꯣꯜꯃꯣꯁ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯁꯤꯜꯂꯛꯑꯕ ꯃꯇꯝꯁꯤ ꯐꯥꯎꯕꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ 80K ꯌꯧꯍꯟꯕꯤꯔꯛꯄ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯍꯥꯟ 80K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯂꯥꯏꯚ ꯊꯥꯖꯕ ꯅꯨꯃꯤꯠꯇꯨꯗ ꯍꯛꯆꯥꯡ ꯉꯝꯃꯛꯇꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯖꯈꯤꯗꯕ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯁꯨꯝ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯔꯤꯕꯁꯤꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯂꯩꯒꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯁꯨꯝ ꯈꯪꯖꯩ ꯑꯗꯨ
ꯂꯩꯔꯤꯕꯁꯤꯡ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯑꯃꯗꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯌꯥꯕ ꯗꯦꯟ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯧꯕꯗ ꯐꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯏꯁꯥ ꯈꯤꯇꯪ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯖꯦꯁꯟ ꯄꯤꯕꯤꯔꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯑꯩ ꯃꯦꯁꯦꯖ ꯑꯃ ꯄꯥꯖꯔꯛꯀꯦ ꯁꯃꯣꯝ ꯖꯃꯨꯅꯥ ꯆꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯖꯔꯦ ꯀꯦ ꯑꯦꯁ ꯄ꯭ꯔꯦꯝꯖꯤꯠ 1 2 3 ꯅꯣꯡ ꯍꯥꯡꯂꯒꯁꯨ ꯏꯁꯤꯡ ꯆꯦꯜꯂꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯋꯥꯔꯅꯤꯀꯣ ꯂꯧꯅ ꯄꯩꯁꯥ ꯆꯪꯂꯒ ꯑꯀꯣꯛ ꯃꯃꯜ ꯀꯌꯥꯕꯨ ꯂꯧꯅꯔꯤꯒꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨꯃꯛꯇꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯂꯧꯗꯤ ꯀꯨꯝꯖꯗ꯭ꯔꯕꯅꯤꯅꯀꯣ ꯏꯃꯣꯍꯦꯟ ꯅꯣꯡ ꯀꯜꯅ ꯇꯥꯏ ꯇꯨꯝꯃꯣ ꯇꯥꯃꯣ ꯑꯣꯀꯦ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯇꯨꯝꯖꯒꯦ ꯅꯣꯡ ꯍꯥꯡꯉ ꯑꯣꯏꯒꯦꯅ ꯇꯨꯝꯃꯒꯦ ꯑꯦꯜꯖꯣꯏ ꯃꯇꯝꯅ ꯀꯅꯥꯁꯨ ꯉꯥꯏꯗꯦ ꯑꯣꯀꯦ ꯆꯨꯝꯃꯤ ꯐꯤꯂꯝꯒꯨꯝꯕ ꯈꯔ ꯑꯅꯧꯕ ꯊꯥꯕꯤꯌꯨꯕ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯄ꯭ꯔꯦꯝꯖꯤꯠ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯤꯂꯝꯒꯨꯝꯕ ꯊꯥꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯁꯣꯔꯠ ꯐꯤꯂꯝꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯊꯥꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯅ ꯃꯤꯅ ꯄꯨꯊꯣꯛꯄ ꯐꯤꯂꯝꯒꯨꯝꯕꯗ ꯃꯤꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯄꯨꯡꯊꯥ ꯊꯥꯒꯠꯄ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛꯇꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯀꯦ ꯑꯦꯁ ꯄ꯭ꯔꯦꯝꯖꯤꯠ ꯁꯖꯦꯁꯟ ꯊꯝꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯗꯤꯂꯤꯞ ꯅꯣꯡ ꯀꯣꯚꯤꯠ 19 ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯣꯚꯤꯠ 19 ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯍꯟꯗꯛ ꯑꯃ ꯌꯥꯎꯔꯛꯑꯦ ꯌꯥꯎꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯎꯔꯛꯑꯒꯁꯨ ꯃꯌꯥꯝ ꯑꯀꯤꯕ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯂꯩꯅꯗ꯭ꯔꯦ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯗꯨꯃꯛꯄꯨ ꯑꯩꯗꯤ ꯄꯣꯖꯤꯇꯤꯚꯄꯨꯗꯤ ꯑꯣꯏꯔꯣꯏ ꯈꯪꯉꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯒꯁꯨ ꯍꯟꯗꯛꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯈꯔ ꯆꯠꯀꯗꯧꯕ ꯂꯩꯕ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯇꯦꯁ ꯇꯧꯊꯣꯛꯍꯧꯒꯦꯅ ꯉꯁꯤꯁꯤ ꯇꯦꯁ ꯇꯧꯖꯔꯦ ꯉꯁꯤ ꯇꯦꯁ ꯇꯥꯟꯁꯤꯗ ꯅꯦꯒꯦꯇꯤꯞ ꯑꯣꯏꯔꯦ ꯅꯦꯒꯦꯇꯤꯞ ꯑꯣꯏꯗꯨꯅ ꯁꯨꯝ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯥꯏ ꯂꯥꯛꯆꯔꯦ ꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯄꯥꯏꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯇꯦꯁ ꯇꯧꯔꯒ ꯂꯧꯖꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯑꯃ ꯂꯩ ꯗꯦꯟ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯑꯀꯤꯕ ꯂꯩꯅꯕ ꯃꯇꯝ ꯑꯃꯒꯤ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝꯅ ꯊꯝꯖꯒꯦ ꯏꯃꯣꯍꯦꯟ ꯍꯌꯦꯡꯗꯒꯤ ꯅꯕꯦꯝꯕꯔ ꯂꯥꯛꯂꯅꯤ ꯈꯪꯗ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯅꯣꯡ ꯑꯃꯨꯛ ꯉꯥꯟꯒꯅꯤ ꯇꯥꯃꯣ ꯑꯣꯀꯦ ꯑꯩꯗꯤ ꯈꯪꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯇꯥꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯑꯦ ꯏꯃꯣꯍꯦꯟ ꯑꯃꯗꯤ ꯈꯪꯉꯝꯗꯕ ꯀꯌా ꯑꯃ ꯈꯪꯍꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯦꯃꯤꯀꯥ ꯄꯨꯈ꯭ꯔꯝꯕꯝ ꯏꯌꯥꯝꯕ ꯐꯔꯕꯅꯤ ꯑꯗꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯖꯦꯁꯟ ꯈꯔ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯐꯤꯗꯕꯦꯛ ꯑꯦꯖ ꯋꯦꯜ ꯑꯦꯁ ꯁꯖꯦꯁꯟ ꯈꯔ ꯊꯝꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯁꯖꯦꯁꯟ ꯊꯝꯕꯤꯔꯛꯄꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯁꯤꯟꯁꯤꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯀꯔꯝꯅ ꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯗꯤꯃꯛꯇꯤ ꯑꯩ ꯋꯥꯈꯜꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯇꯧꯍꯟꯅꯤꯡꯕ ꯈꯔꯕꯨꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯋꯥꯈꯜꯗ ꯈꯔꯗꯤ ꯁꯨꯝ ꯂꯩꯕ ꯑꯗꯨ ꯃꯌꯥꯝꯒ ꯂꯣꯏꯅ ꯎꯅꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯑꯩ ꯇꯧꯁꯤꯔꯥ ꯄ꯭ꯔꯥꯏꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯏꯔꯁꯨ ꯊꯝꯃꯒ ꯑꯣꯏꯔꯁꯨ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯊꯝꯁꯤꯔꯥ ꯍꯥꯏꯕꯒꯤ ꯀꯣꯚꯤꯠ 19ꯁꯨ ꯂꯩꯕꯅꯤꯅ ꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟ SOPꯁꯤ ꯐꯖꯅ ꯉꯥꯛꯑꯀꯥꯟꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯗꯣ ꯑꯩ ꯆꯞ ꯆꯥꯅꯃꯛꯇꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯣ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯂꯩꯕꯤꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤ ꯁꯖꯦꯁꯟ ꯈꯤꯇꯪ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯪ ꯁꯤꯟꯖꯒꯦꯅ ꯈꯟꯖꯕ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯁꯤꯒꯦ ꯑꯗꯨꯅ ꯃꯌꯥꯝꯒ ꯁꯨꯝ ꯎꯅꯕ ꯃꯌꯥꯝ ꯐꯣꯟꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯤꯗ ꯁꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯈꯟꯖꯥꯟꯅꯕ ꯑꯃꯗꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯇꯧꯒꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯃꯌꯥꯝ ꯁꯖꯦꯁꯟ ꯊꯝꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯇꯥꯃꯣ ꯁꯨꯝ ꯅꯨꯡꯉꯥꯏꯁꯦ ꯇꯧꯕꯅꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯅꯨꯄꯤ ꯁꯟ ꯆꯥꯕꯤ ꯃꯌꯥꯝ ꯁꯟ ꯄꯤꯖꯁꯦ ꯑꯣꯀꯦ ꯁꯟ ꯆꯥꯗꯕꯁꯤꯡꯅ ꯀꯔꯤ ꯄꯤꯖꯁꯦꯕ ꯁꯨꯝ ꯑꯣꯀꯦ
ꯅꯣꯛꯁꯦꯅ ꯍꯥꯏꯕ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯔꯁꯦꯀꯣ ꯑꯣꯀꯦ ꯏꯃꯣꯍꯦꯟꯒꯤꯁꯤ ꯂꯦꯞꯄꯁꯤꯀꯣ ꯁꯥꯔꯒꯤ ꯁꯛꯁꯦ ꯀꯌꯥ ꯃꯁꯦꯡꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯔꯣ ꯃꯃꯤ ꯁꯥꯃꯤ ꯎꯏ ꯍꯥꯏꯔꯣ ꯍꯥꯏꯕꯗꯤ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯄ ꯃꯇꯝꯗꯔ ꯍꯧꯖꯤꯛ ꯂꯥꯏꯚꯀꯤ ꯑꯣꯏꯅꯔ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯉꯥ ꯑꯣꯏꯅ ꯑꯣꯀꯦ ꯄ꯭ꯔꯦꯃꯤꯀꯥ ꯄꯨꯈ꯭ꯔꯝꯕꯝ ꯂꯣꯏꯅꯃꯛ ꯇꯧꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅ ꯕ꯭ꯂꯣꯛꯁꯨ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕ ꯀꯣ ꯂꯥꯏꯁ꯭ꯔꯝ ꯅꯅꯥꯎ ꯁꯥꯔ ꯂꯥꯏꯚꯀꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯅꯤꯛꯄ꯭ꯔꯥ ꯌꯥꯝꯅ ꯆꯥꯏꯊꯣꯛꯄ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯁꯨꯔꯖꯤꯠ ꯁꯤꯡ ꯃꯇꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯖꯗ꯭ꯔꯤ ꯁꯣꯔꯤ ꯆꯥꯛ ꯆꯥꯖꯔꯦ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯕꯁꯤꯗ ꯂꯥꯟꯅ ꯈꯨꯝꯃꯨꯔꯦ ꯄ꯭ꯔꯦꯃꯤꯀꯥ ꯃꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯅꯅꯥꯎ ꯍꯣꯏ ꯕ꯭ꯂꯔ ꯆꯠꯂꯦ ꯍꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯅꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯆꯦꯛ ꯇꯧꯖꯒꯦꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣꯁꯤ ꯀꯦꯃꯦꯔꯥꯁꯤ ꯈꯔ ꯃꯣꯠꯂꯦ ꯑꯗꯨꯅꯅꯦꯀꯣ ꯑꯩ ꯀꯩꯅꯣꯁꯤ ꯂꯥꯂꯦꯟ ꯑꯗꯒꯤ ꯐꯤꯁꯦ ꯑꯝꯇ ꯄꯤꯔꯣ ꯑꯩ ꯀꯦꯃꯦꯔꯥ ꯃꯃꯥꯏ ꯈꯤꯇꯪ ꯁꯦꯡꯗꯣꯛ ꯄꯣꯀꯦꯠꯇ ꯍꯥꯞꯄꯝꯕꯗꯨꯒꯤꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯂꯥꯏꯠꯁꯤꯁꯨ ꯈꯔ ꯃꯄꯥ ꯈꯤꯇꯪ ꯑꯩ ꯀꯩꯅꯣꯁꯤ ꯏꯁꯇꯦꯜꯁꯤ ꯑꯉꯥꯡꯅ ꯃꯈꯣꯡ ꯊꯨꯗꯦꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯉꯥꯛꯑꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯆꯣꯠꯄ꯭ꯔꯥ ꯆꯥꯏꯊꯣꯛ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯕ꯭ꯂꯔ ꯆꯠꯂꯤꯁꯤ ꯉꯁꯤꯁꯤꯕꯣ ꯑꯣꯀꯦ ꯈꯤꯇꯪ ꯁꯦꯡꯕ꯭ꯔꯥ ꯑꯣꯀꯦ 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 ꯑꯩ ꯃꯈꯥ ꯊꯝꯖꯔꯒꯦ ꯀꯩꯒꯤ ꯅꯅꯥꯎ ꯁꯥꯔ ꯂꯥꯏꯠ ꯌꯥꯝ ꯉꯥꯟꯕꯩꯁꯨ ꯃꯥꯜꯂꯦ ꯑꯣꯀꯦ ꯄ꯭ꯔꯦꯃꯤꯀꯥ ꯍꯣꯏ ꯁꯥꯃꯨꯝ ꯖꯃꯨꯅꯥ ꯆꯅꯨ ꯁꯥꯔ ꯉꯥ ꯑꯣꯏꯅ ꯑꯣꯀꯦ ꯄ꯭ꯔꯦꯃꯤꯀꯥ ꯄꯨꯈꯝ ꯌꯥꯗ꯭ꯔꯦ ꯄ꯭ꯔꯦꯃꯤꯀꯥ ꯄꯨꯈꯝ ꯑꯣꯀꯦ ꯀꯀꯥ ꯔꯥꯁꯤꯁꯁꯦ ꯏꯪꯇꯤ ꯄꯣꯛꯄ ꯄꯥꯔꯤꯉꯩꯗ ꯀꯛꯈ꯭ꯔꯦ ꯃꯦꯁꯦꯖ ꯑꯃ ꯁꯥꯃꯨ ꯖꯃꯨꯅꯥ ꯑꯣꯀꯦ ꯁꯥꯔ ꯂꯣꯏꯅꯕ ꯁꯦꯡꯉꯦ ꯂꯩꯃꯄꯣꯛꯐꯝ ꯁꯨꯔꯖꯤꯠ ꯈꯔ ꯐꯔꯦ ꯄ꯭ꯔꯦꯃꯤꯀꯥ ꯑꯣꯀꯦ ꯑꯥꯏ ꯑꯦꯝ ꯈꯔꯗꯤ ꯁꯦꯡꯉꯦ ꯑꯣꯀꯦ ꯑꯩ ꯃꯊꯪꯗꯤ ꯈꯤꯇꯪ ꯐꯖꯅ ꯁꯦꯝꯖꯔꯒꯦ ꯉꯁꯤꯁꯦ ꯅꯦꯠꯋꯥꯛꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯜꯂꯤꯀꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯔꯒꯗꯤ ꯈꯤꯇꯪ ꯁꯦꯡꯕꯅꯤ ꯍꯥꯟꯅꯒ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪꯗꯤ ꯁꯦꯡꯉ ꯃꯥꯜꯂꯦ ꯆꯦꯛꯁꯤꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯈꯪꯉꯨꯗꯕꯒꯤ ꯈꯤꯇꯪ ꯊꯧ ꯁꯥꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇ
ओके सनाहल लोइतोंबम खरा सेंगे लेम पोकम सुरजित याये लाइसम ननाव सार पकनबा येंबसे करी करी संगे पकनबा येंबसे मपोक नमित अनिमक खंग दरकार लई राशि खंग दरकार लई ओके थोंगाम मीना कुमारी नोंग सुबसिदा ओरंगनी दो ओरमसा नेटवर्क खरा सोले ngona fangisi hojik aduna obi ai network solabani nikpudo free oina tadre tare hakchang je aduna ne kano si picture dum tholokpoda aingona budi kem tawda to lanthokkhibada ko Ronen Neprom Kaka Rasi se Western Long Gidi Pokpa Thada Tibadi January February the Oina Lepi Ekogina Manat the Bra Kaka. Okay, Kramana de Kramana de Dare. So if the Taiko, I microphone part of an Economacata Mangjabane, Lapon by the Engon again. Okay. Ronen Neprom. Tai okay sanal loitongbam kaka nupana Thursday aduga nupina Sunday Thursday Friday Saturday Sunday yam paknabu oy samum jamuna chanu okay network kitang nuwaidre ngasidi mayam oro adubo ngakang tawrase ko nuwaidragasu nuwaida mayam ni yengbudi kitang nuwairamoi ai khangjere okay upai letre network sem solame ai sim ani hapase Airtel ama Jio ama hapane Jio si am sole ane Airtel dagi wifi thabane hotspot thar kana tawne ado sisu sole bani na tang nuwaite mayam yeng tang nuwara maro ai sida phone ama de yeng khangjere siang musi am wale tare tang de mong su farang mo male okay anyway ai makha ta jarage sum ko Ronen Neprom aigi rasi se kaka kanya Virgoni ado November da po Western Longi oinadi kanya Virgo tade masigi sayet nabasi kamai tawduno okay ai ju pija bane aigi hayena si pol jor kani ko Manipur da leba English da leba adogi mami chindo sum adogi matung sum yengene tare adra si pol yaw dum to yengbiyo mamangi sayol gi rasi pol su yengbiyo ibane loine sum sara chungtham kan pana Saturday nuga Sunday sina amdo bibba pana Saturday nu pina Sunday di ampai asu fai Uzbekistan thongnazam kaga ai mathel sage okay mayeng bom sumila ka imung amada sogol sel pokpo ohum leiradi fai hai sibu sumbro matai manau do orgadi fatiko matai manau do adu mapok numi mana bunga ka leiragadi fate masa sing de yobogi di thoina kaide habisi makhangminasi okay kusi kitang na bagi na kaya sakchang ji pairap na ji ko kusi amu na ba horok pa ngonda usi kan se kay to ina hungde nongma tum hogolak padagi ngak samari sim na ba ina tum ba koi tum tum gi da ba kum orang ne khalla kan sum dai ki ba lera kan da di sagan se di ngak amari sagan di lei gi de hujina kutta se chela chela lei ba tare sigi awa ba khara sim lei bina blog ka sim sem ngam gi da ba ne okay sanahal tungbom kaka yum se kailamdi orbano ai herok dagine sarat songtham kaka phobagi
ꯐꯕꯒꯤ ꯃꯔꯝꯁꯦ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯐꯕꯒꯤ ꯍꯥꯏꯁꯦ ꯑꯝꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯤꯔꯛꯑꯣ ꯁꯔꯠ ꯆꯣꯡꯊꯥꯝ ꯁꯔꯠ ꯆꯣꯡꯊꯥꯝꯒꯤ ꯋꯥꯍꯪꯁꯦ ꯈꯤꯇꯪ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯍꯦꯛ ꯐꯕꯒꯤ ꯃꯔꯝꯗꯣ ꯀꯣ ꯆꯐꯨꯒꯤ ꯋꯥꯟꯒ ꯇꯥꯏ ꯑꯗꯨꯒꯤꯅꯤ ꯆꯐꯨ ꯑꯩ ꯃꯃꯥꯡꯒꯤ ꯃꯦꯁꯦꯖꯇꯣ ꯀꯥꯎꯔꯨꯕ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯄ꯭ꯔꯦꯃꯤꯀꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯄꯥꯁꯨ ꯁꯟꯗꯦ ꯅꯨꯄꯤꯁꯨ ꯁꯟꯗꯦꯅꯤ ꯇꯥꯃꯣ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦꯀꯣ ꯑꯗꯨ ꯔꯥꯁꯤ ꯄꯛꯅꯔꯗꯤ ꯑꯃꯨꯛ ꯈꯔ ꯐꯩ ꯑꯁꯤꯁꯨ ꯄꯛꯅꯔꯝꯗꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯗꯦ ꯔꯣꯅꯦꯅꯦꯄ꯭ꯔꯝ ꯑꯩꯅ ꯀꯀꯥꯗ ꯁꯦꯝꯕꯤꯔꯛꯎꯅ ꯍꯥꯏꯖꯈꯤꯕꯗꯣ ꯀꯔꯤ ꯃꯇꯥꯡ ꯌꯧꯔꯒꯦ ꯀꯀꯥ ꯄꯥꯏꯕꯤꯔꯕ ꯈꯪꯖꯩ ꯑꯩ ꯍꯟꯗꯛꯁꯤ ꯄꯨꯡꯂꯦꯞ ꯂꯦꯞꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩ ꯄꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯐꯔꯀꯥꯟ ꯍꯛꯆꯥꯡꯁꯤ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯈꯟꯅꯁꯤ ꯀꯩ ꯂꯩꯒꯦ ꯀꯩ ꯂꯩꯒꯦꯗꯀꯣ ꯃꯌꯨꯝ ꯁꯨꯃꯤꯂꯥ ꯑꯗꯨꯗꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯅꯤ ꯁꯒꯣꯜꯁꯦꯜ ꯉꯥꯛꯇ ꯄꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯀꯦ ꯃꯗꯨ ꯈꯤꯇꯪ ꯐꯠꯇꯕ ꯑꯣꯏꯕꯅꯦꯀꯣ ꯂꯝ ꯂꯥꯞꯄ ꯅꯨꯄꯤ ꯂꯧꯕꯁꯦ ꯑꯌꯥꯝꯕꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯄꯥꯜꯂꯤ ꯍꯥꯏ ꯀꯀꯥ ꯆꯨꯝꯕ꯭ꯔꯣ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯗꯥꯎꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨꯗꯤ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯝ ꯍꯥꯏꯗꯣꯏꯅꯣ ꯆꯐꯨ ꯉꯥꯛꯇ ꯇꯥꯔꯒꯗꯤ ꯆꯐꯨ ꯑꯃ ꯀꯥꯏꯌꯣ ꯍꯥꯏꯕ ꯂꯩ ꯍꯥꯏꯕꯅ ꯑꯩ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯅꯤ ꯑꯃꯨꯛ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯄꯣꯛꯅꯕ ꯄꯣꯛꯅꯗꯕꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯖꯈꯤꯕꯅꯤꯀꯣ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯧꯕꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩ ꯑꯗꯨꯁꯨ ꯗꯥꯎꯒꯤ ꯃꯈꯥ ꯂꯣꯏꯅ ꯄꯣꯜꯂꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯂꯧꯕ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯖꯨꯍꯜ ꯃꯩꯔꯥ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯉꯥꯛꯇ ꯂꯨꯝꯅꯔ ꯂꯩꯕ ꯇꯥꯔꯦ ꯄꯛꯅꯔꯒ ꯄꯛꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯄꯛꯅꯕ ꯄꯛꯅꯗ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯍꯣꯠꯅꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯂꯩꯔꯦꯀꯣ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯇꯥꯃꯣ ꯀꯔꯤꯅ ꯀꯧꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯒꯦꯗꯣ ꯇꯥꯟꯅꯔꯁꯦ ꯀꯩꯅꯣꯗ ꯑꯩꯒꯤ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣꯀꯣ ꯋꯥꯆꯞꯇ ꯇꯥꯟꯅꯔꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯑꯗꯨ ꯌꯦꯡꯉꯁꯦ ꯗꯤꯇꯦꯜꯗꯣ ꯈꯤꯇꯪ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯁꯔꯠ ꯆꯣꯡꯊꯥꯝ ꯀꯀꯥ ꯑꯩꯗꯤ ꯑꯇꯣꯝꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯏꯃꯅꯤ ꯁꯤꯅ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯔꯣꯅꯦꯅꯦꯕ꯭ꯔꯝ ꯑꯁꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯀꯀꯥꯒꯤꯗꯒꯤ ꯇꯥꯖꯅꯤꯡꯉꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯣꯅꯦꯅꯦꯕ꯭ꯔꯝ ꯉꯁꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯑꯣꯏꯕ ꯃꯩꯍꯧꯔꯣꯟꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯑꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯔꯤꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯠꯇ꯭ꯔꯒꯅ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯍꯥꯏꯔꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯦꯔꯥ ꯍꯧꯆꯣꯡꯕꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯖꯥꯇꯤꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯣꯀꯦ ꯁꯅꯥꯍꯜ ꯂꯣꯏꯇꯣꯡꯕꯝ ꯀꯀꯥ ꯊꯔꯁꯗꯦꯁꯦ ꯄꯛꯅꯕ ꯃꯥꯏꯀꯩꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯈꯤꯕꯅꯦ ꯅꯨꯃꯤꯠꯀꯤ ꯄꯛꯅꯕ ꯃꯥꯏꯀꯩꯗꯣ ꯑꯝꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯀꯣ ꯑꯗꯨꯒ ꯗꯥꯎꯠ ꯂꯩꯔꯒꯁꯨ ꯁꯨꯝ ꯋꯥꯆꯞꯇ ꯇꯥꯟꯅꯔꯁꯦ ꯖꯣꯟ ꯃꯩꯔꯥꯕ ꯀꯣꯔꯣꯅꯥꯒꯤ ꯂꯩꯀꯥꯏ ꯂꯣꯏ ꯌꯨꯝꯃꯝꯅꯔꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯅꯨꯄꯥ ꯑꯣꯀꯦ ꯑꯣꯀꯦ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯤꯌꯨ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯁꯤꯗꯕꯨ ꯑꯣꯀꯦ ꯁꯗꯥꯟꯗ ꯁꯒꯣꯜ ꯁꯦꯝꯀꯣ ꯂꯛꯀꯤ ꯏꯁꯇꯣꯟ ꯏꯁꯇꯥꯔ ꯔꯨꯕꯤ ꯕ꯭ꯂꯨ ꯁꯦꯐꯔ ꯁꯤꯌꯣ ꯍꯥꯏꯕꯤꯔꯛꯑꯦ ꯄꯥꯟꯖꯤꯅ ꯑꯣꯛꯇꯣꯕꯔ 18ꯗ ꯄꯣꯛꯄ ꯃꯁꯤ ꯀꯝꯗꯧꯉꯤ ꯍꯥꯏꯕꯤꯔꯛꯑꯣ
ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯨꯝ ꯁꯤꯕꯤꯌꯣ ꯄꯥꯟꯖꯤꯅ ꯍꯥꯏꯕꯤꯔꯛꯏꯁꯤꯡꯗꯣ ꯔꯣꯅꯦꯟ ꯐ꯭ꯔꯣꯝ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯐꯔꯦ ꯀꯀꯥ ꯆꯞꯇ꯭ꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌू ꯀꯃꯣꯟ ꯀꯣꯟꯁꯝꯕꯝ ꯃꯣꯟ ꯀꯣꯟ ꯍꯦꯜꯂꯣ ꯁꯥꯔ ꯑꯣꯀꯦ ꯍꯦꯜꯂꯣ ꯀꯣꯟꯁꯝꯆꯥ ꯃꯟꯗꯦꯗ ꯄꯣꯛꯄ ꯅꯨꯄꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯄ ꯅꯨꯄꯥꯒ ꯆꯥꯟꯅꯒꯅꯤ ꯁꯟꯗꯦ ꯄꯣꯛꯄ ꯆꯥꯟꯅꯒꯅꯤ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄ ꯆꯥꯟꯅꯒꯅꯤ ꯋꯦꯅꯁꯗे ꯄꯣꯛꯄ ꯆꯥꯟꯅꯒꯅꯤ ꯀꯣ ꯔꯟꯖꯤꯇꯥ ꯑꯣꯖꯥ ꯑꯌꯨꯛ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯤꯔꯛꯑꯣ ꯑꯣꯀꯦ ꯁꯦꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨ ꯈꯪꯕ ꯌꯥꯝ ꯀꯥꯟꯅꯕ ꯉꯥꯛꯀꯅꯤ ꯔꯟꯖꯤꯇꯥ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯏꯅꯥꯎꯆꯥ ꯀꯣꯏꯖꯝ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ओके नौसा कुइजम नुपाना संडे पीना ट्यूसडे खाबरी तारीख तक पक्नबो ओइदेको प्रेमिका बुंगा तामोगी नंबर पिरो ओके अगी नंबर हाइरो ओके नंबर पिजरके मैम इबियो लाइव करिंगे सुम आई पिजबने नंबर से 70059 833 96 number once again 70059 833 96 सेगी नंबर ने रोने ने प्रम सना सीबदगी लुपा कोरी कुबोप सीबना काना में हेली हाई सुम अद मी दुगी मखा पोरे को कना दुगी साना दुगी मखा पोने जोन मेरा ब्रो विद्रोम ब्रो आई सैटरडे पो ए तुंग दुसे निंगु तुंगनी सही मतंगी ने गा इसे सैटरडे पो करिनो याम सौगल ले खा तौनी जमुना मिसेस कक्रे शरद मतौ थर्सडे पोकपुगी लकी स्टोन अमुक्ता हाइबिरो आई ब्लॉग सेमजखरबने अमतंग येंबियो सुरजित को ओके ओके मैम आई खुद अनाब म होरे वरो बिबि अते लोसिनजरगे को खांग आई खांगजरमने तंग वारे वरो बिबि अते मैम